Maroiba pau lomi sina masagi lopam da lo uba changbada permission yaude haiduna central force na ating bapirakre thasigi kunga tarukta order tholagani haina SP Bisnupur na thaja bapirakle hairi Koko mina kaukiba pung nipuga Nepal gi general strike ngasi nongyai da loiragani Imphal ring road ki tender da changani panaba senpham dagi wang na bidding taunarakpa farm da thabak pikibana state ki sengau dagi putoklaga thabak sugadra haibagi wahang lakle haire amadi khangabo khungi akoiba da leiriba soi makha local amadi bihu local da lomi singna thaba angan phosing mahei chab hore Kurumjari ISTV ki pau miyeng tabiri basing butaram na ukjari hojik pau sandong pijari Bus ta Manipur thaba yaroi haina athingba pirakpagi wathok marakta laumi singna masagi lopam da low uba changbada permission yaude haiduna central force na athingba pirakle haire thaudo asi Bisnupur district ki manung chanba thinungai gi high canal maningdane mafam aduda lairiba maitai singi lopam sing low unana ba changlubada security force na athingba pirakhibani haire Masagi lopam da low uba phangdaba asina laumi singda chauna ninghanna pohle mafam asida low uba yana bagidamak permission paigadabani haina mamang da khanghalakpadagi March thadagi permission tanaduna lakpa adu ngasi phawba phangdabadagi laumi singna chahi ani henna low uba phanglaktraba mafam aduda low khoinana ba changlubada athingba adu pirakhibani haina laumi amana phongdorakle Ishagi lowda koina high canal gi mathak sida karga ai koi thabuk sujarage ai ishagi lowda ishana thabuk suruk tabase sahi hom par e haidana koi hongnaru balaitana koi gi hariba lomi singa sina sangaga ai koi thabuk suba hobu kanada koi central force kangbu jingina thingak pada ai koi hoji hoji thabuk inghang suba yada dana injin lepe aduga ai koi mayam se punna ai koi mayam se punna lepa kanada permission ngai gini adagi moi permission la pirakani haibadagi aikoi se ngairege lei permission ngaibagi matam dina tre permission gi matam je koi March thadagi tanarakpani Amaronda thasi kunga tarukta order thoklagani haina SP Bisnupurna thajaba pirakre haire Tinungai dagi lomi amana phongdorokpada ningthaukhong high canal gi mathakta lawpari Manipuram zone 1 2 3 amade 4 haina khaidoktuna local mari lei hariba local mari asigi manungda lawpari kullomdi manak nakpada khundaba kom amadi kabui singna law uri lemhoriba lawfam sing asina maitei singna ubani jingya nakna khundariba kom amadi kabui singdi kumgi law uba matamda adumak uduna mahei chari makhoidadi ayat apan amata laitre Lomi aduna makata na phongdorakpada chahi asigi oina March thada law uba yanaba lomi sing meeting pangthokpada natana meeting adugi resolution adu mari leinaba DC SP amadi local MLA singdasu pikhiba leire adubu ngasi kumgi nong khara khara tarakpana maram oiraga law khoinanaba engine puraga changlubada central force singna permission yaudravadi changba yaroi haina thinglaktuna law suba yahan khidabani haire Hiram masigamari lainana ngasi thinungai ki lomi singna SP Bisnupur ka mahaki office ta unake unaba tu da SP na lagliba ningthau kaba numita order ama DC ki khuthang dagi thorak naba thajaba pirakpa ka loinana Bisnupur district ki oina punna security arrangement taubana maram oduna matam khara thinthabani Housing arrangement tauba loire maramasina lagliba tangkunga taruk ningthau kaba numita order thoklagani DC Bisnupurna thokadaba order oiba maramna karigumba hairiba numit asida DC na charge lauradrabasu makhataba ADM na thoknanaba soidana sinkani haina SP na thajaba pirakre hairi Tinungai high canal maningda law ubada army singa tinungai farmer singa chayetnaba ma leiramba du SP ga unara matungda akhoi loina gyan tajare security arrangement
district asigi lairiba osina konba mafam pham lairiba sing loina makki apun boina district sigi oina thokadabagi security arrangement loiraga lairame majugi damta SP bu yam thagachari amadi Monday da akoina masigi arrangement lama yam thuna thokadaba du Monday numita sungsoi soidana mak ADM na soidana pibirage haina ADM haji paw phawna jare tongan village gi oina thokpadi yadabani na district sigi osina konba area sigi loina thokna honarambada madugi khara thengthaba orame amasung haji situation na si fataba maramna moina khara laigre haina moina su khara haire maram aduna DC change tobajigi matang da oina haibire moina adumaina singtopire Kokomina kaukiba pung nipuga Nepalgi General Strike ngasi nongyayda loisilagani. Hayeng Human Chain semba yauna mairagi rally mapam kayada chatkadauri. Ngasi khongjang asigi nini chanba numitasu Imphalgi maruiba kaichel amadi dukan sing thong lon bagaloinana lambi da tangai fadaba khara natana gari sing ayamba chatnakhide. Imaibel sing na lambi da thoroktuna maram chadana lakpa gari sing halhan bagaloinana anayak lining laison media amadi essential service kamari lainaba singdadi apan balaitana chalhanki. Pung nipuga Nepalgi manungda Chief Secretary DGP amadi Security Advisor resign tawgadabani haina akan badabi tawri. Sagolban Mabudhaw Mantri Maning Laikai Meira Paibi Singna Manipuri Security Advisor Kuldeep Singh, Chief Secretary Prashant Kishore amadi DGP Rajiv Singh mitam saduna mai thaki. Amaronda Tera Bazar dasu Maikay Adongi Yamlaba Meira Paibi Singna Thoroktuna lambi thingbagi khongjang changsinki. Kokomi ki miteng makhada changchiliba pung nipuga Nepalgi General Strike pu sawgatladuna naurem laikai apunba Meira Paibi lup nasu khongjang changsinkre. Saruk yakiba nupi amana gwal tabi ki thodok adubo yaningdaba phongdorakli. Manipur province ukul tam satpa matam sida Manipur state transport hai thariba gari sibu mukhoina lauthoe muthat pire masi kari maram no masini akoine yamna laktak na hangjaningi basi Manipur gi governor da kana gi thawin sidam kana guma magi makhut change habase khangabani basi da khangna Manipur gi huji oibiriba governor na tumin lasin base koina na kai Meira Paibina yamna thamoi song yaningde adugo matung tarapda masi khongjang hena changkhalakpa tarabasu akoi naram kai Meira Paibina full support tawjagane habasi ma thamjari. Jajingi akoibada lairiba Meira Paibi singnasu ngasi anganba ayuktagi Kokomina chathariba General Strike mapung phana sogatke amade numidang wairamda police ka muknaduna Manipurgi governor na miyamda lale haijagadabani Chief Secretary DGP Security Advisor pham thadokadibani haina kholau lawbaga loinana mitam satuna mai thake. Thobal district ki Yaripok Kasom Kulen lambi ki Bamo Laikai dasu lambi thingduna khongjang changsinkre. Yaripok Bamo Laikai Meira Paibi amadi club ki mioi kayana lambi da thoroktuna uwa phaijinduna achat awok sing thingki. Meira Paibi amana thawong asi asum makha tana chatharaklabadi miyam punna khanaduna makha taba khongjang changsinaba hotnagani haiki. General Strike ki ngasi nini chanba numit asidasu miyamna saugatpa uladuna Thobal district ki maruoiba kaichel singda popam phamna kide dukan sing thonglo nake lanai chatna banatana makhal amatagi passenger service gari sing chatna kide Haukhat Kiam Sipai Thobal Khunawgi oiba 18 ge apex body asina yaning da phongdokli Jenariba Maha Regiment ki team aduki mathakta inquiry tawduna chairak pigadabani Manipur ki Governor na Chief Secretary Security Advisor amade Director General of Police busu magi responsible gidamak pham lauthokadabani haire. Shiruli festival coverage taunaba satkiba dumla pamui kangusina tongkiba adumla bus aduda pagi Manipur aina thawa wahai asi lauthokadabani natragani changba yaro haidana pagi hari kangusina namdana doktor kiba adum laba thong asi koi baitai community joint coordinating committee Kiam Sipai Babu Bazargi khunba lubasina thamoi songna ya janingde athu matamda haiwa numit aduda order tawkiba adum laba aha regiment gi kangbu singda order tawkiba adum laba authority adu athu matamda governor na thopiduna makoi mathakta matik chaba action lokhat piu amasung lokhat pidaba targadi athu matamda koi Manipur gi laiba CSO singda samsiliba kongjang singda
ꯍꯥꯏꯖꯤꯟ ꯇꯤꯡꯂꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ Salungpham apunba maira paibina Salungpham maya lekai community hall da miyamna wakan mifam phamduna khongjang changsinkhre wakan mifam aduda Salungpham apunba maira paibi gi president TH ngangbiton leimana phongdorakpada Siroi festival gi damak paumi singna tongkhiba gari da Manipur thaba yaroi haibasi aikhoi gi hingba gi hak khongaunabani Manipur miyambu karemnabani haiki Hojik Narendra Modi amasung Amit Shah hoina khalle madudi aikhoi gi hojik lusingiba MLA minister sing maruaina politician sing jidi moina haiba moigi mawa chatpani aduna Manipur kaisu leite haiba wafam ama ureraga ngasi chathari baje tasena lal horangna nabagi baton tawbani haina haijabago loinana ngasi Salungpham apuma maira pabi satagi Manipur thaba yaro haiba wafam jidi sungya yajaningte Khongjom Circle Mera Paibi Forum Nasu National Highway 102 gi Khongjom Bazar Maya Dalambi Thingduna Kokomi gi Pungni Phuganipal gi General Strike Sogat Krai Khongjom Circle Mera Paibi Forum gi Nupi Thomi Amana Tha Sigi Kunda Paumi Singbo Gwal Tabidagi Halal Lakhiba adu Yamna Laibak Thibani Manipur gi Governor na Tauge Khalabadi Mikup Amada Paumi Singbo Athingba Pikiba Security Personnel Sing adu Khudakta Chairak Piramba Yabani Haiki Governor gi mathakta management na laibraba khudakta paw phaunaraga karigidama DIPR gi gari da Manipur thaba yadribano haibase khudakta governor na paw phauna biraga madu chalhan bayaba aduga tawba yaba mayam do loin tokthoga makhoi gi committee seme khole habje khoi sungya yaninde masi governor na khudakta madu gi decide tawraga Manipur tharibadu muthalo haisi order tawreba mi si kanano for management na order yawdana tawbo oragadi singaiba commander do Khudakta dismiss tawgadabani aduga Manipur da lehenba yaroi aduga Manipur gi boundary bu thugaina bagi damakta changaiba narco terrorist singjigi mateng pangchalaga makhoina chingya da makhoiga nakna leiraga atamna maitai phurupta singnaraga khoigi ngamkhai thugaina wona base aikhoi yaningde Total shutdown Sawal aduna ngasisu Nambol da lamdam adugi imaibel singna lambi thingbagi khongjang changsin krai Nambol kaitel gi dukan sing thong hangna khide lambi da lakpa gari sing chatpa thingbaga loinana lining laisol amade emergency ga mari leinaba singde mahu sagum chalhanki Saruk Yakibi El Premilana Manipurna India da tinkhiba numit adudagi Manipur gi hak khudingmak matpi bagumna ngasi phawba leiri haibasi handak Manipur thaba gari Shiroi Lily Festival da chatpa thingkhiba asina sakine India gi Prime Minister amadi Home Minister na Manipur kanna bkhonabagi mahuta Central Force sing da insinduna thoalliba irang asi makha tana thoknanaba sillabra haibagi chingnaba leire aikhoi isagi iramdam ning tamna chathok chasin yahandana leigadaba oirabadi pre-merger status ta hanjinjarage haina kholaw lawrakpasu yai haike Sahi ani suppa se wa matet amta ngangraga hojik Jammu Kashmir gi matang dana aigi I sola banina aigi iramda mi sira banin song thukta akhoi di matai masa se akhoi mi nata bro India ge citizen nata bro maramaduna ne akhoi na ngasi bendi base adu de moi marakta akhoi diningde aduna pre-merger status ta amu hanjal halo hai base masi akhoi gi wafam masi ga loina akhoi yana strongly condemn tawri Kart wabgai na susinduna wabgai kechal machada miyamna wakat mifam phamduna khongjang changsin krai wakat mifam aduda India ki lengak londa Manipur miyamna thajapam thoktre ireibak asi aikhoina mapuni Manipur muthatpa yaroi haina thaba placard sing su paikhi Gwal tabi ki thodok yaning daba phongdok tuna ya school apunba club organization na susinduna moirangkhom sawaijam lekai da wakar mi pham kre wakar mi pham atuda staff Manipur gwal tabi ki thodok judicial inquiry tawgadabani gwal tabi da Indian Security Force na chathaki bathawung yaning de haina thaba placard sing siznaki Maira Paibi Loop Nipan na saruk yaduna phamkiba wakar mi pham aduda saruk yakiba ya school apunba Maira Paibi ki president RK Ibechobina Manipur Gaiba Pamba Mioi Karana Makoigi Lanai Kudong Chaba Karagidamak Manipur Haina Thariba adu Muthat Hankiba adu Maram Chade Manipur Asti Maitei Khaki Nate Lamdam Asida Kundariba Yellow Puruk Kuding Makini Manipur gi Security Advisor Chief Secretary Amadi DGP Kudakta Pham Thadokadabani Haiki Manipur Thugaina Basin Bada interest Lady Manipur
थुगाइबा पामीबा कांगुसे लेबिरनो लोय चपीग्रो अखोय मणिपुर की लेंगाकसे अखोय ज्ञान ताना फजना अखोय सेमजरगे अदुगा लेजरगे अखोय प्रजा अखोय सेसने याम वारे अदुगी मति वारे अमा तौरे कक मखारोम हैधै यादे अवालोम हैधै यादे मोइना बफर जोन थमजन बिरगा बफर जोन करी बफर जोन मणिपुर सिदबु करी बफर जोन नो इंडिया मनुंग दा लेबबु इंडियन कॉन्स्टिट्यूशन ने याब पोलाबा इंडिया मनुंग दा लेरिबा मणिपुर स्टेट सिबु इंडिया की नत्तबरो मणिपुर थुगाइबा पामदगदी अखोय मेट्रा बाग थोलगे मेटै ngakdagi ne hairagadi अखोय मणिपुर से मेट्रा बाग थोलगे अदुदी करी तारे चपीग्रो पामद्रे लोई चपीग्रो प्रेसिडेंट रुलसु पामजद्रे मोय लागा अखोय नुंगाइब्रा अखोय नुंगाइबंग खंगद्रे अवाबगी सरु कोइरे हौजे Chief Secretary DGP amadi Security Advisor khudakta pham thadokadabani haina ngasi Uripok achomlaikai mera paibi amadi club ki miyoi singna achomlaikai lambi thingduna khongjang changsin ke Nauremthong Laisram Leirak mera paibi nupi lupnasu Nauremthong Bazar Meyada kokomi ki khongjang but saugat ke Nauremthong Laisram Leirak mera paibi nupi lup ki Secretary RK Sandhya Rani na Gwaltabi Thodokta Chenariba Central Force Singi Mathakta action laugadabani Manipur ki Governor Chief Secretary amadi DGP Manipur Miyam na Mamangda Sengdokadabani haiki Kaisamthong Ahantem Laikai dasu Kaisamthong Ahantem Laikai Mera Miyam ki Khongjang Handokumsi haiki ngarang nahan mak akoi gi sidai sida siroi lili tawba sida yam openly chat kadra ina akoi na khara shanti la adra ina khalu bane ba adubu kuki gi marumda indian army na kari gumba khara di tawba man ba akoi na ujaba haidare maduna maram oiraga ngasi di yamna nungai taba akoi da phaure ba manipur thaba bus sat pa dubo makoi na manipur thaba ya roi na indian army na tawba matam da loi na mutalaga naman ba do akoi gi thamoi da nungna thu bugum na khalle ba adu radi moina kaya musita ge banga chi indian army lak pa khuding dana akoi na lem nam ta tharoi na tha deba amata chalhaloi aduga moi kumda halaga hojik lak pa da su akoi tung de lepal laga longle manipur moi bula hon ga ne ba koi na Kumbong Kaitel da sumapam aduki mera paibi amadi miyam na pung nipugani pangi ban asibu saugatuna chathakre lambi asomda lakpa Central Security Force na chingbasu amata chalhandabaki akan bakhongjang su changsin khi hairi Kokomina kauba pung nipuga Nepalgi General Strike ta People Protection Committee Konthauzam Women Wing Konthauzam kabui mera paibi imasing amadi sagol tongba sabalaikai mera paibi imasing yauna masing yamlaba miyamna General Strike asibu sogat ke Kokomina changsilakpa makha taba khongjang singdasu saruk yagani haire Kurai ahongai amadi soibam lekai dasu lambi thingbaki khongjang changsin krai Chathariba khongjang aduki matangda soibam lekai Citizens Club ke President Mahendra Nauremna makhatana General Strike asi loiraba matungda Kokomina emergency meeting da lawrakpa warep singdasu saugatkani haiki Karigino ngasi fawda governor na tuminna lechan birisi manungda maharegimental ki adum loba kaisu leitawa ma khangna siroi festival sa manipur tharaga chatpa yaroi se manungda manipur thuai ba pamba dum loba group amaga karigumba relation na leiraga chatharak bari haibase citizens club na lojai media bu ikai khumnaba utpagi mahuta media bu ikai khumnaba pidaba maharegimental ki matakta asigum loba action na logotri bhawa kokomin changjalakpa khongjang punga akoi citizens club na sagutchagani haidana ISTV mafam da haijari Kokomina numit nini ki General Strike lauthoki bagi makha tarakpa ngasi nini chanba numita irilbung mera paibi amadi irilbung club na General Strike asibu sogat pa oina lambi da lakpa achat awok singda athingba piduna Kokomina kauriba General Strike asi sogat kre Kokomina kauriba pung nipuga Nepalgi General Strike Jiribam District ta sumapung phana chathakre Jiribam da leiba tongan mamapam kaya da ban sogot pa singna maram chadana lakpa gari sing thattuna halan khibada natana Kaitel dukan school amadi college na chingba thonglo na ke Bamdaba thodok sing thoktana ba mapam kaya da security force sing ngak senba ki tabak paikhat ke
President rule laina security matik chana piba ngamdaba tha ahum phajilakle ching amadi tamda manaba rule thamdaba yamna phajadaba thawong chathaba se condemn tawuda natana Manipur ki chief secretary DGP amadi security advisor phamthado haina demand tawke lenga ki maike de ki solution purakpa ngamdrabadi kokomina lorokpa leibak miam gi thabak thorom keada kokomi jiri bamgi maike de ki su saruk yakani haina kokomi jiri bamgi ko convener senjam sainik na haike tungda go back central security forces Manipur ki DGP phamthado u amade Manipur ki governor phamthado haiba kholaw kaya su lauke Manipur Chief Secretary, Manipur DGP, Security Advisor, Sing Jello, Pam Tadu, and Koi Prasamiam, Nasuma, Divan, Tamaga, Stagas, Pantok Sabani, Makata, the solution government, I think, Karuma, Prokung, Amdagadi, Kokomi, Na Torokpa, any Akogi, Makata was, Lebak Miam, Apunbagi, Sima Toksi, Havamatanda, Kokomi, Saitiki, Matapunamata, Madu support of Jagani. Asian Development Bank ki funding makada PWD na external added project oina paikhatliba Imphal Ring Road ki work agency singda work award tauna bagi pangthokiba tender bidding da executive agency ki estimate ki senpham dagi henna wangna bidding tawrakpa farm da work award tawkibana state ki senpham dagi oina puthoklaga thabak sugadra haibagi wahang lakle project asigi changadaba apunba senpham lupa crore lising amaga chatat humbra taruk ni ADB dagi phangliba senpham na lupa crore lising amaga chahum humbra mari lakh nifuga mangani masigi grant na chada marbudra ni loan na chada tara oibani Imphal Ring Road semliba se puna kilometer yankai ga mathoi dasmik ani ahum ne hairiba thabak asigi civil work ki oina package ahum thoalaga matik chaba agency natraga company da thabak sunabagi damak online tender oina lising ani kungahumdoi da bidder sing kaukibane package 1 gi oina bidding da acrylic amasung KSIPL anina joint tender oina estimated cost tagi chada tara hantharaga lupa crore chahum nifu lakh kunda thabak pikre package 2 gi oina acrylic amasung KSIPL anina joint tender oina estimated cost tagi chada taraga mathoi dasmik manga ama Tana tender bid tawrakhi adubu estimate cost tagi chada taret dasmik sinomapan hengatna bidding tawrakpa venture amasung GKS hairiba company anida thabak pikhibani haire estimated cost tagi hengatna thabak adu tharaklaga pikhiba oibana ahenba senpham lupa crore kuntragani toy dasmik mapan hena chading tawgadore package ahungi oinasu estimated cost tagi chada taraga manga dasmik shino nipan hengatna bidding torokpa venture amasung GKS na thabak asisu award tawkre package asigi oinasu lupa crore nifuga manga lakh taret ahenba oina chading tawgadori hairi Thawbal district manung chana khangabo khungi akoibada leiriba soi makha local amadi bihu local da lomi singna thaba angan phosing mahi chaba hore makha tana hena pothok puthok pangamna ba amadi senmitlon phagat hanaba lengakna matam chana lopam sing asigi phibam yengsin biu haina lomi singna phongdorakle khangabo ki soi makha local da mafam aduki lomi sing ningthaujam janan amadi laishram devan koba mioi anina Hauzik Manipur ki oiriba phibam asida chinjaki awaba kaya mayok narakpagi angan phau asi mai pakna thaba ngamna ba honarakpani local ani asida lowpari lising amarom lei masigi manungda hauzik lowpari yankhairom da lomi singna angan phau asi thanari mafam kaya amana lowlok na khre ataisu ayambana lok payarakle Arong Turel mathakta sariba soi makha local gi dam ase mathau ningthina tawram laba amade isingi awaba mayok naramdrabade lomi singna wadana low asi uramgadabani isingi awatpa kaya mayok naribasi kohlabade hena mai pak pangamgane Thawbal multipurpose project Mapithel dam ge mathau ningthina tawduna ising matik chana pibirabade lomi singda hena khudong chagani Maruena Khangabok Khungi Akoibada Ladiba Lam Hector Lising Amarom Asgi Lopam Sing Asi double cropping Taubada Soidana Mai Pak Pangamgani Lengak Amadi Department Ki Maikaidagi Hauzik double cropping Taunana Honariba Khangabok Khungi Lopam Sing Asi Laktuna Yengsin Biu Haina Pongdorakle
ꯂꯧꯁꯤ ꯎꯕ ꯃꯇꯝꯗ ꯂꯨꯄꯥ 10,000ꯒ ꯃꯔꯤ ꯃꯉꯥꯗꯒꯤ 10 ꯐꯥꯎꯕ ꯆꯪꯖꯔꯒꯁꯨ ꯇꯁꯦꯡꯅ ꯂꯨꯄꯥ 90,000ꯒꯤ ꯃꯌꯥꯗꯤ ꯑꯗꯨꯝ ꯂꯦꯝꯕ ꯉꯝꯃꯤ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯣꯅꯣꯃꯤ ꯑꯣꯏꯕ ꯑꯗꯨꯒ ꯇꯉꯥꯏꯐꯗꯅ ꯁꯔꯀꯥꯔꯅ ꯁꯕꯁꯤꯗꯥꯏꯖ ꯇꯧꯔꯒ ꯍꯥꯔ ꯄꯤꯕꯤꯔꯕ ꯑꯗꯒꯤ ꯃꯥꯒꯤ ꯐꯧꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯔꯕ ꯑꯗꯨꯒ ꯏꯁꯤꯡ ꯄꯤꯕꯤꯔꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯍꯟꯕꯤꯔꯕ ꯅꯠꯇ꯭ꯔꯒ ꯊꯥꯎ ꯐꯪꯍꯟꯕꯤꯔꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯧꯃꯤꯁꯤꯡꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯅꯨꯡꯉꯥꯏꯕ ꯂꯧꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯇꯪ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯀꯨꯝꯊꯕꯤꯔꯒ ꯈꯥꯡꯕꯣꯛꯀꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄꯤꯔꯒ ꯍꯥꯏꯔꯤꯕ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯔꯤꯕꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯎꯕꯒꯤꯗꯃꯛꯇ ꯋꯥꯖꯔꯕ ꯂꯧꯃꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃ ꯃꯌꯥꯝꯒꯤ ꯇꯔꯞꯇꯒꯤ ꯑꯩ ꯍꯥꯏꯖꯩ Hairok apunba maira paibina Manipur gi Governor Security Advisor Chief Secretary mathakta kanna yaning da phongdokre ngasi nungthil Hairok umang laikol da pangthokpa pawgi mifam amada Hairok apunba maira paibigi thauchom gunamani leimana tha sigi kungi thaudok adugi achumba wayal laingak amadi Governor na athuba da tawbiyu ngasi phawba miyam gi yaifana ba thabak ama phawbo utpa sungamdri Hairok apunba maira paibina Manipur gi issue kaya da adumak makha tana mayok na khigani haiki Manipur da leibiriba governor advisor punamakse asigumba thodogase taisinba ngamoidobo ragadi Manipur da leibirano chatpigro paumi da phawba adumaina action tawradi misamna chatbadadi kari oigani matungda asigi kano se santai tawbidragadi Hairok apunba club amadi maira paibina Manipur da tholakpa issue khudingmakta asauba thodang lawraga mayoknagani ji pawgi marthana tember bre matang luminasi Mangarak Suba State Level Siroi Lili Festival Ingi Singani Kungamanga May Thagi Tang Kundagi Kungamari Fawa Pangsuklagadi Hairiba Festival si ISTV Music Channel da Howbadagi Loiba Fawa live telecast Hazagani Shabi Shado Nungo Lay Kansila Ugabaya Kairo Shiroi Lili Leirando Singtam Nung Shili Pulayo Shiroi Lili Kaunalay Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Hakchang Panatamge Hairabadi, Iram the Masimakta de Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazaba Yarabamadi, Seliam Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hojikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamak, Babina Hospital, Saziwa Gel Road, Kabay Soy Imphal East Lengsin Birau. Natraga, Aikogi phone number 6909 390666 ta call to Birau. Aigiming Ahibamjit Kumar Singh, NEET UG 2022 exam da Manipur gi oina state report oiraki, and I am a very proud student of Comet Coaching Institute.
ब्रेक की मतुंग दा मुकन तरम नुकचरी मखाताबा पाउदा निंगोमथोंग पेबिया पंडित लेकाई गी IPUL कप की थौमी सिंगना मणिपुर पोस्टर कैंपेन हौख्रे लंबीदा लाकपा गाड़ी सिंगदा मणिपुर थापा पोस्टर सिंग नपखी इरोय सेंबा मयाई लेकाइदा लेबा इमोइनु फेस सेंटर की मपु चनम तोंबा कौबा मियोय अमगी युमदा मसा खंगदबा मियोय खराना नोंमै राउंड अमा काप्सिलम ले हाइरे थौदो सिंगरंग नुमिदांग पुंग निपालोम ताबदा थोखिबने नोंमै काप्सिलम खिबा थौदोक अदुबु यानिंगदबा फोंदोक्तुना ngasi इरोय सेंबा अपुनबा मैरा पाइबिना सिंदुना वाकत मिफम अमा इरोय सेंबा मयाई लेकाइदा चथखरे मिरक्ता नोंमै काप्सिनबा यानिंगदे करी मरम की नोंमै काप्सिनबनो अथुबा मतमदा सेंगदोकपियो हाइना थाबा प्लेकार्ड सिंग सिजनके इरोय सेंबा अपुनबा मैरा पाइबिगी प्रेसिडेंट थोंगाम इंद्रपतिना लंदम असिगी हौजिक ओइरिबा फिबम असिदा असिगुंबा थौदो असि थोअनिंगदे असोइबा अरानबा पेंदबा लेरबसु मैरा पाइबि लुप असिदा खंगनबिरउ चनम तोंबा nga yonjaraga imung manung puriba miyoini haiki करी मरंगी दमकता मौंदा युमसिदा नोमैना काप्सन बिरामिनो हाइबसे अथुबा मतमदा इचाजिंगना सिंगदोपिरौ हाइना मयांगी मफमदजु अखोइना हाइजरी असिगुम्बा थौदो असे लेबाकी इरांग इशुसिदा अमुहना सिलेकाइसिदा थोनिंगदे अदुना असिकारियुम्बा सिदा असि अना याहुबा थोलमगदि अमोने लेबाकी इरांग मक्से अमुके हेना अखोइ अवाबदा अवाबा होइगनी हाइना इचाजिगी मफमदा हाइजरी करी पार्टीना नो इचाजिंगना करमबना नो हाइबदो अथुबा मतमदा सिंगदोपिरौ हाइना मामा अमा ओइना अइना हाइजरी हौखिबा मे तरागा मापन निंगथौकाबा नुमित के अयुक बुंग तरागा माथोई ताबदा इंडियन आर्मी अमसुंग मखोइगी प्रॉक्सीगा थेंगनबा मायोकनबा लानफम अमदा KYKL के अचंगबा मियामगी यावल लानमी MYL प्राइवेट मोइरांगथेम नानाव एलियस ngamba चही कुंथ्रागा मंगा अपोकपा M मनी अमदी अपोकपी M ओंगबी लोइदांग चुराचांदपुर डिस्ट्रिक्ट तुइबोंगदगी अथौबा असिना इमा लेबा किदमक थवाइना पोंथा पीख्रे अथौबा असिना थवाइ कटखिबा असिबो यावलगी इकाई खुमनब उतुना RPF ना अवाबा फोंदोरगले लैखिद्रबा अथौबा सिगी इमुंग मनुंग सागै नातै मरुप मपांग सिंगी अवाबदसु RPF अमसुंग मसिगी लानमी PLA ना सरुक यारी हाइना रिवोल्यूशनरी पीपल्स फ्रंट के असिस्टेंट सेक्रेटरी पब्लिसिटी बंकिमना थादोरपा चेरोल अमना हाइरे प्रेपाक प्रोग्रेसिव नसु कंगलैपाक मणिपुर की ngमखै कंजनब थेंगनरिबा लानफमदा मियामगिदमक थवाइना पोंथा पीख्रबा कंगलै यावल कनलुप KYKL की लानमी संगलोप मियामगी यावल लानमी MYL की लानमी पाथौ मोइरांगथेम नानाव एलियस ngamba चही कुंथ्रागा मंगा की मफमदा पार्टी ने यावल की इकाई खुमनब उत्पगा लोइनाना अवाबा फोंदोरक्ले लुप असिगी असिस्टेंट पब्लिसिटी सेक्रेटरी L निंगसिंगबना खुदियाक पीदुना थादोरकपा चेरोल असना पाथौ ngambagi कथोक पंगंबा थौना लिंगजलना अपुनबा यावलोई सिंगी लमजिंग मैरा ओइदुना ngalhoragane पाथौ ngambana लैखिदबदा अवाब सरुक याहौरबा इमुंग मनुंग अमदे मरुप मपिजा सिंगी अवाबदसु पार्टी न थमोय सेंगना सरुक यारी हाइरे अमरुंदा KCP MFL की सेक्रेटरी इंचार्ज इंफॉर्मेशन एंड पब्लिसिटी S मंगाल न खुदेक पीतुना थादोरक पचेरोल अमना प्राइवेट मोइरांगथेम ngambagi मफमदा यावलगी इकाई खुमनब उत्पगा लोइनाना अवाब फोंदोरकले जेरोल असना मखा तारादुना महाक मेगी चैचत तरागा मापन की अयुक पुंग तरागा माथोई मुक ताबा मतमदा कंगलैपाक मणिपुर म्यांमार की ngमखै परिंगदा कंगलैपाक की यावलोप सिंगी अपुनबा तेंगोलना शिनबा थौदांग पांथोक्तुना लैरिङैदा येकनबगी नोंमै मरुना पांदुना लैखिदबने लैखिद्रबा पाथौ असि चुराचांदपुर डिस्ट्रिक्ट की तुइबोंगदगिने महाक हौखिबा लिसिंग अनि कुनगहुमदोइगी मे अहुमदगी कुकी चिन नार्को टेररिस्ट सिंग असिबो खुनेक ओइना लोइलम लैंगाकना सिजनदुना येलौमी सिंबु मुथतनबा चथरकबा प्रॉक्सी वार्डा मयुम थादोक्तुना लांजेनरखिबा मियोय कया कयागी मनुंगदा महाकसु हकथेंगनना लानगी चैथेंग फंगलख्रबा इरैचा अमनि हाइरे अथौबा सिना मनुंग मतम चादना लैखिदबसि अखोइगी यावल लांथेंग असिगिदी अचौबा मांगजबा अमनि हाइरे लाइफस्टाइल के मरी लेनबा अनाब सिंह लायेंगबदा लाइफस्टाइल होंदोकपा तनबा यादे हाइना खुंद्राकपम अवांग लेकाई दलेबा योग एंड नेचर क्योर होम के फाउंडर डॉक्टर माइबम अग्निना ngasi होम असिगी निफुगोमदोय सुबा मपोकुमोन अमदे डॉक्टर माइबम अग्निना इबा योग कोबा लाइरिक फोंबगी थौरमदा फोंदोखरे थौरम अदुदा रिटायर्ड डायरेक्टर आयुष डॉक्टर वाई लुखोई बासिकोंग PHC की आयुष की MO डॉक्टर के बसंता PWD की
retired EE Y Ajit Kumar, Presidency College Modbungi Zoology Head of Department Dr. L Keromchan Chingbana Sarugyaki. Thauramatuda Dr. Agnina Makata Kibada, Launa Gamba Laina Nataba, Aikoigi Punsi Mariel Namaram Oiraka Poglakba, Anaba Singi Manungda, BP Wangba, Diabetic Labenda Chingba, Lying Bada Hidak Kakcharaga Yade, Punsi Mahing Semdok Panasu, Pagalakpada, Kanabakaya Piri, Yoga and Nature Cure Home da BP Stroke, Tauraba Anabakaya, Chatpa Amadi, Laiba, Lengba Otpa, Ngamanba Kaya Yaure. Home asida Dr. Oina Anaba Laying Bakak Natana, Anaba Ama Oina Sulerakle, Anaba Manamaram Oiraga Konkut Lengba Ngamdaba, Wangang Bangamdana Lerambadagi, Lying Lakpana Hositi, Mapung Pana Pavangamle. Matam Sanang Lying Bada Panglakpa Experience ta Yumpam Oiraga, Ngasi Anirak Suba Edition Oina Yoga Koba Lyric Asi Pongbani Haiki. I want to sell in some. I would in the way at there. Aruga, I na Kangiva, I na farm, I would not say. Tung the way at there. I will get that case. 90% is post op person, if I lays, Topa Karasudu. Udi Tabo Popa, the Tepakaiva, Pazangraga Sapang, the Bukangudo, Rugi, Center. Pangim, Kana, Pumayam, Adum in Kalaga. I'm very simple, Lugre, Queen, I am demanded to it, Adu, Orgati, I know what the no home by Yaina and Yanaga released. Handak Jamugi RS Purada Chathaba Operation Sindurda Laikhidraba Martia Deepak Chinga Khangi Imung Manungda BSF Tabak Torumba Singna Wachef ki Kuthangda Pinarakiba Apunba Senpam Lupa Lakun Ganitoy Lesing Yankai Ganipan Jani Shubna Aniga Loinana Memento Kushinakre. Houses Sanabagi Pau, Equigi Senior Sports Journalist, Boya Nithousand the Kilowisi. Sentok lambi leitaba lairaba ima ipana kana hona bibagalunana ay isana pandam amagi bakada thawai yauna kana hona badagi ngasigi mai papagi lambi asi yorokibani haina sub under 19 championship ki top scorer takiba Indian team gi sanaroi Manipur gi Laisram Deni na network asiga akhananu nabada phongdoroli Laisram Deni Kubi Kendri gi manung chana leiba Pombi ko chinga lekai da leiba Laisram Inong cha maitei amadi Laisram Ongbi Subhasini leimegi Masanupa ani gi manungda aton bane Kudong cha taba kharadagi hauji Manipur gi da leiba lamlongai mai lekai gi yungi bhara amada leiri championship asida India gi team da Bharat ki tongan ba leibak singdagi sanaroi kunmanga khanbada iramda Manipur dagi sanaroi taramangana saruk yakhi Youth Affairs Sport Department ki makhada pangthokpa RCC football coaching dagi haukiba Deni Laisram state asigi tongan ba maming lerba club Neroka FC Imphal City gi masak narba coach singi makhada training kaya phangkhre South Asia Football Federation gi ming makhada India na yumbu oiduna tha sigi tang mapandagi taranipan phauba Arunachal Pradesh ki UPA da pangthokiba sub under 19 championship da Deni Laisram na gon manga chanduna highest goal scorer ta khibada nungaiba amadi harauba phongdokpaga loinana mahangna Imphal gi bir Tikendaji airport da thorakpada lamlongai club ki myoising amadi lekai asigi masing yalba miyamna mahapu harau temna oktuna punging thagopibebu thagatpa phongdok laduna India gi maming leraba Indian Super League ki masak naraba sanaroi ama oigi khaliba pandam asi phangnaba honabadasu makha tana angamba mateng pangbiu haiki ahambadai lekai hana sanaba thokjage se akhoi lamnongai lampakta khoi bana local gi training ko ma pu be khotpa tore angawdagi adim thawa yaure baban ju support opre family member ju putum to be yumgi awab le dagi chahi amani lepure sanaba ahamba aigi club achobadi Imphal City oidune Bhutan de ko samla ai chencho dorjina mana ai training phasana pirega chahi amamo duga maji Delhi da Surya club da coach ona oigre duga mana adamo ai bo ko piraga trial pirega khalan bane Duran Cup angang yo ina mana bo debut to hole sanalle adu sanabe lobaga Delhi Premier League moi ki state league dum sanaraga India gi under 17 kolap laga ada trial to khanjaraga under 17 sanaji gibne
ꯑꯗꯨ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯅꯣꯔꯠ ꯏꯁꯇ ꯑꯣꯐꯔ ꯂꯥꯛꯑꯒ ꯅꯣꯔꯠ ꯏꯁꯇ ꯑꯃꯨꯛ ꯆꯠꯆꯔꯒ ꯅꯣꯔꯠ ꯏꯁꯀꯤ ꯇꯣꯔꯅꯥꯃꯦꯟ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯌꯥꯎꯖꯔꯒ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯄꯤꯔꯒ ꯍꯟꯗꯛꯀꯤ 19ꯒꯤ ꯁꯥꯞꯁꯤ ꯇ꯭ꯔꯥꯏꯜ ꯆꯠꯆꯕꯗ ꯑꯃꯨꯛ ꯈꯟꯖꯔꯒ ꯌꯥꯎꯖꯔꯛꯄꯅꯤ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯁꯥꯟꯅꯕꯗꯤ ꯑꯍꯟ ꯑꯉꯥꯡ ꯈꯥꯏꯗꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯍꯩꯖꯕꯤꯗ ꯍꯥꯏꯗꯤ ꯀꯤꯗꯅ ꯁꯥꯟꯅꯒꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ나 ꯀꯔꯤꯝ ꯀꯤꯈꯤꯗꯦ ꯋꯥꯈꯟꯗꯗꯤ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯍꯟꯕꯤꯕꯒꯤ ꯍꯥꯏꯗꯤ ꯊꯥꯖꯕ ꯊꯝꯕꯤꯕꯒꯤ ꯑꯗꯨꯝ ꯁꯥꯟꯅꯍꯟꯖꯕꯅꯤ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯇꯒꯤ ꯆꯥꯎꯈ꯭ꯔꯕ ꯏꯟꯗꯤꯌꯥ ꯇꯤꯝ ꯕꯤꯂꯤꯌꯟ ꯂꯩꯕꯁꯤꯗ ꯃꯤ 35 ꯈꯜꯂꯛꯄ ꯀꯥꯏꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯉꯥꯏꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯁꯨ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯄꯨꯟꯕꯁꯨ ꯌꯥꯗ ꯍꯥꯏꯗꯤ ꯊꯧꯅꯥꯔꯤꯁꯦ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯀꯥꯗꯕ ꯌꯥꯗꯦ ꯃꯤꯡꯆꯠ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯇꯣꯔꯅꯥꯃꯦꯟꯁꯦ ꯌꯥꯝꯅ ꯍꯔꯥꯎ ꯁꯥꯟꯅꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯑꯗꯨꯝ ꯁꯥꯟꯅꯈꯤ ꯍꯟꯗꯛꯀꯤ ꯁꯥꯞꯁꯤꯗ ꯑꯩꯅ ꯇꯣꯞ ꯁ꯭ꯀꯣꯔ ꯇꯥꯖꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯗꯨ ꯁꯤꯅꯇꯪ ꯂꯣꯏꯕꯗꯤ ꯅꯠꯇꯦ ꯁꯤꯗꯒꯤ ꯍꯧꯔꯛꯄꯇꯪꯅꯤ ꯃꯈꯥ ꯇꯥꯕꯁꯨ ꯑꯩ ꯏꯟꯗꯤꯌꯥꯒꯤ ꯆꯥꯎꯔꯕ ꯁꯤꯅꯤꯌꯔ ꯇꯤꯝꯗꯁꯨ ꯌꯥꯎꯒꯦꯅ ꯈꯟꯖꯩ ꯍꯣꯠꯅꯔꯒ ꯑꯗꯨꯒ ISLꯗꯁꯨ ꯄ꯭ꯂꯦ ꯑꯗꯨꯝ ꯇꯥꯖꯕ ꯉꯝꯒꯦꯅ ꯈꯟꯖꯩ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯀ꯭ꯂꯕꯒꯨꯝꯕ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀ꯭ꯂꯕ ꯂꯩꯕꯩꯅꯤ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯕ ꯐꯪꯖꯔꯤꯁꯦ ꯑꯗꯨꯃꯛ ꯀ꯭ꯂꯕ ꯃꯆꯥ ꯄꯨꯊꯣꯛꯑꯒ ꯑꯉꯥꯡꯁꯤꯡ ꯁꯦꯝꯒꯠꯂꯒ ꯋꯥꯈꯜ ꯄꯨꯊꯣꯛꯑꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯆꯥ ꯄꯨꯊꯣꯛꯑꯒ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯁꯨ ꯃꯆꯥ ꯍꯥꯏꯗꯤ ꯍꯩꯇ꯭ꯔꯃꯛꯁꯨ ꯍꯥꯏꯗꯤ ꯊꯋꯥꯏꯃꯛ ꯄꯤꯔꯒ ꯍꯥꯏꯗꯤ ꯃꯥꯏ ꯑꯗꯨꯝ ꯄꯥꯛꯀꯅꯤꯅ ꯈꯜꯂꯤ ꯍꯣꯠꯅꯕ ꯂꯦꯞꯀꯅꯨꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯂꯥꯛꯀꯗꯕ ꯃꯤ ꯀꯩꯅꯣ ꯁꯥꯟꯅꯖꯒꯗꯕ ꯍꯥꯏꯗꯤ ꯂꯥꯛꯀꯗꯕ ꯇꯨꯡꯒꯤ ꯑꯣꯏꯒꯗꯕ ꯃꯤꯗ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄꯗꯤ ꯀꯩꯁꯨ ꯐꯪꯉꯣꯏ ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯏꯅ ꯎꯕꯅꯦꯕ ꯍꯣꯠꯅꯔꯁꯦ ꯑꯣꯖꯥꯅꯁꯨ ꯍꯣꯠꯅꯕꯗ ꯑꯣꯏꯔꯗꯤ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕ ꯍꯥꯏꯗꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯂꯩꯇꯕ ꯍꯥꯏꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯥꯏꯟ ꯑꯗꯨꯝ ꯆꯠꯄ ꯁꯥꯟꯅꯕꯗ ꯒ꯭ꯔꯥꯎꯟ ꯃꯅꯨꯡꯗ ꯁꯥꯎꯔꯁꯨ ꯁꯥꯎꯕ ꯎꯠꯇꯕ ꯍꯥꯏꯗꯤ ꯃꯣꯃꯣꯟꯅ ꯅꯣꯛꯅ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯣꯖꯥꯅꯕꯨ ꯅꯨꯡꯁꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯨꯡꯗ ꯐꯕ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯆꯠꯂꯗꯤ ꯂꯥꯏꯁ꯭ꯔꯝ ꯗꯦꯅꯤꯒꯤ ꯑꯄꯣꯛꯄ ꯂꯥꯏꯁ꯭ꯔꯝ ꯏꯅꯥꯎꯆꯥ ꯃꯩꯇꯩ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯁꯨꯕꯥꯁꯤꯅꯤ ꯂꯩꯃꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯗꯦꯅꯤꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯈꯤꯕꯒꯤ ꯃꯍꯩ ꯉꯁꯤꯗꯤ ꯐꯪꯕ ꯍꯧꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯄꯥꯟꯗꯝ ꯑꯁꯤꯗ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯄꯤꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯈꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯀꯨꯝꯕꯤꯀꯣ ꯍꯥꯏꯕ ꯂꯩꯀꯥꯏꯗꯨꯗꯒꯤ ꯍꯧꯖꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯩꯕꯗꯤ ꯀꯨꯏꯅꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯄꯥꯅ ꯒꯥꯔꯤ ꯆꯠꯂꯒ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ 1999ꯒꯤ ꯖꯅꯋꯥꯔꯤꯗꯒꯤ ꯂꯩꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯁꯦ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯗ ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯥꯗꯤ ꯍꯣꯠꯅꯗꯕ ꯌꯥꯄꯣꯟꯇꯦ ꯍꯥꯏꯗꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯊꯤꯜꯂꯦ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯒ ꯃꯥꯁꯦ ꯊꯥ 6ꯇꯤ ꯀꯣꯔꯁꯇ ꯌꯥꯎꯍꯜꯂꯒ ꯊꯥ 6ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥꯔꯛꯄꯗꯒꯤ ꯃꯥꯅ ꯅꯦꯔꯣꯀꯥꯗ ꯃꯇꯝ ꯈꯔ ꯕꯕꯥ ꯑꯩ ꯆꯠꯀꯦ ꯍꯥꯏꯅ ꯆꯠꯄ ꯃꯇꯝꯁꯤꯗ ꯚꯔꯥ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈ꯭ꯔꯦ ꯃꯥ ꯃꯤꯒꯤ ꯒꯥꯔꯤꯗ ꯅꯞꯄꯒ ꯆꯠꯀꯅꯤ ꯃꯈꯣꯡꯅ ꯆꯠꯂꯒ ꯃꯈꯣꯡꯅ ꯍꯜꯂꯛꯄꯒꯨꯝꯕꯁꯦ ꯃꯥ ꯑꯗꯨꯝ ꯇꯧꯕꯗꯒꯤ ꯅꯦꯔꯣꯀꯥꯁꯤꯁꯨ ꯑꯃꯨꯛ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯒꯤ ꯆꯍꯤ ꯑꯃꯁꯦ ꯄꯨꯔꯥ ꯃꯥꯡꯉꯒ ꯃꯥ ꯇꯥꯔꯒ ꯂꯩꯔꯦ ꯚꯔꯥꯗ ꯂꯩꯔꯛꯄꯁꯦ 1999ꯒꯤ ꯖꯅꯋꯥꯔꯤꯒꯤꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯛꯏꯁꯦ ꯂꯩꯔꯕꯅꯤꯅ ꯌꯨꯝ ꯚꯔꯥ ꯄꯤꯅꯕ ꯍꯣꯠꯅꯔꯛꯀꯗ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯆꯥꯅꯕ ꯂꯩꯔꯛꯇꯕ ꯀꯀꯥꯅ ꯅꯥꯔꯛꯄ ꯃꯇꯝꯁꯨ ꯌꯥꯎꯔꯛꯄ ꯌꯥꯝꯅ ꯑꯋꯥꯕꯁꯦ ꯊꯦꯡꯅꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯁꯨ ꯉꯝꯅꯕ ꯊꯧꯅꯥ ꯂꯩꯅ ꯏꯆꯥꯗꯤ ꯁꯦꯝꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩ ꯉꯝꯅꯕꯗꯤ ꯑꯩ ꯊꯧꯅꯥ ꯂꯩꯅ ꯍꯣꯠꯅꯖꯔꯛꯑꯦ ꯏꯆꯥꯁꯤꯅ ꯃꯪꯒꯣꯜ ꯑꯣꯏꯔꯛꯄꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯍꯔꯥꯎꯏ ꯑꯗꯨꯒ ꯏꯃꯨꯡꯁꯤꯗ ꯂꯩꯇꯕꯅꯤ나 ꯍꯧꯖꯤꯛ ꯁꯨꯡꯉꯥꯏ ꯑꯋꯥꯕ ꯉꯥꯛꯇꯪꯒꯤ ꯀꯞꯄꯨꯔꯅꯤꯀꯣ ꯀꯞꯄꯨꯔꯒꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯦꯛ ꯇꯥꯕꯗꯀꯣ ꯋꯥꯈꯜꯁꯦ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯟꯗꯛꯀꯤ ꯐꯥꯏꯅꯦꯜ ꯆꯪꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯆꯪꯕꯁꯤꯕꯨꯛꯇ ꯊꯃꯣꯏ ꯂꯩꯇꯥꯅ ꯏꯆꯥꯒꯤ ꯕꯣꯜ ꯌꯦꯡꯕ ꯐꯪꯗꯦꯕ ꯑꯩꯁꯦ ꯄꯩꯁꯥ ꯈꯤꯇꯪ ꯇꯣꯜꯂꯨꯕꯁꯤꯅꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯅ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯔꯛꯄꯁꯦ ꯃꯊꯪ ꯋꯥꯠꯂꯤꯕ ꯃꯌꯥꯝꯁꯤꯗ ꯄꯣꯔꯛꯄ ꯑꯣꯏꯁꯅꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 10ꯗꯒꯤ 15 ꯐꯥꯎꯕ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯀꯣꯜꯍꯥꯄꯨꯔꯗ ꯆꯠꯊꯔꯤꯕ 13ꯁꯨꯕ ꯅꯦꯁꯅꯦꯜ ꯁꯕ ꯖꯨꯅꯤꯌꯔ ꯃꯦꯟ ꯑꯦꯟड ꯋꯨꯃꯦꯟ ꯀ꯭ꯂꯥꯁꯤꯛ ꯄꯥꯋꯔꯂꯤꯐꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯤꯜꯚꯔ 2, ꯕ꯭ꯔꯣꯟꯖ 2 ꯄꯨꯟꯅ ꯃꯦꯗꯜ 4 ꯂꯧꯔꯦ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯒꯤ ꯀꯤꯂꯣꯒ꯭ꯔꯥꯝ 58ꯒꯤ ꯖꯨꯅꯤꯌꯔꯒꯤ ꯄꯥꯡꯊꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏ ꯀꯩꯁꯥꯝ ꯑꯜꯕꯔꯠ ꯑꯃꯗꯤ ꯀꯤꯂꯣꯒ꯭ꯔꯥꯝ 63ꯒꯤ ꯁꯕ ꯖꯨꯅꯤꯌꯔ ꯀꯦꯇꯥꯒꯣꯔꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯦꯝ ꯂꯩꯈꯣꯝꯕꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯑꯃꯃꯝ ꯂꯧꯈꯤ ꯀꯤꯂꯣꯒ꯭ꯔꯥꯝ 94ꯒꯤ ꯁꯕ ꯖꯨꯅꯤꯌꯔꯒꯤ ꯄꯥꯡꯊꯣꯛꯈꯤꯕꯗ ꯑꯁꯥ ꯆꯣꯡꯊꯥꯝ ꯑꯃꯗꯤ ꯀꯤꯂꯣꯒ꯭ꯔꯥꯝ 90ꯒꯤ ꯖꯨꯅꯤꯌꯔꯒꯤ ꯄꯥꯡꯊꯣꯛꯈꯤꯕꯗ ꯀꯌꯦꯟ ꯄꯥꯏꯕꯝ ꯚꯦꯂꯦꯅꯥ ꯗꯦꯕꯤꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯃꯃꯝ ꯂꯧꯗꯨꯅ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔꯅ ꯁꯤꯜꯚꯔ 2, ꯕ꯭ꯔꯣꯟꯖ 2 ꯄꯨꯟꯅ ꯃꯦꯗꯜ 4 ꯂꯧꯈꯤꯕꯅꯤ Manipur Amateur Kho-Kho Association gi ming makhada awang lekithabi MLA sanabungda numit 19 gi oiba Summer Kho-Kho coaching camp hokre
ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯑꯦꯃꯦꯆꯔ ꯈꯣ-ꯈꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯝ ꯃꯨꯙꯨꯁꯣꯗꯣꯟ, ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯜ ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯑꯣꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯆꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯡ ꯃꯈꯥꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 24ꯗꯒꯤ ꯔꯥꯝꯂꯥꯟ ꯄꯥꯎꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯩꯁꯥꯝꯊꯣꯡꯒꯤ ꯀꯦꯝꯄꯁꯇ 30ꯁꯨꯕ ꯈꯨꯔꯥꯏꯖꯝ ꯔꯥꯝ ꯅꯥꯔꯥꯌꯟ ꯁꯥꯁꯇ꯭ꯔꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯦꯠ ꯆꯦꯁ ꯇꯣꯔꯅꯥꯃꯦꯟꯠ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯃꯅꯥꯗ ꯂꯨꯄꯥ 15,000, ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ 19,000, ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟꯗ 19,000, ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟꯗ 10,000 ꯑꯃꯗꯤ ꯃꯉꯥꯁꯨꯕ ꯄꯣꯖꯤꯁꯟꯗ 8,000ꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯅꯥꯁꯤꯡ ꯌꯥꯎꯔꯤ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯊꯝꯕꯥꯜ ꯃꯔꯤ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯈꯨꯔꯥꯏꯖꯝ ꯃꯣꯍꯟ ꯁꯤꯡ, ꯃꯅꯤꯄꯨꯔ ꯆꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯊꯣꯉꯥꯝ ꯅꯕꯆꯟꯗ꯭ꯔ, ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯍꯥꯎꯕꯝ ꯃꯅꯤꯇꯣꯟ, ꯔꯥꯝ ꯅꯥꯔꯥꯌꯟ ꯁꯥꯁꯇ꯭ꯔꯤ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯨꯔꯥꯏꯖꯝ ꯏꯉꯣꯕꯤꯅ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯑꯣꯏꯒꯅꯤ꯫ ꯕꯣꯛꯁꯤꯡ ꯐꯦꯗरेशन ऑफ इंडिया की मिंग मखादा चलिबा सही असिगी जून की तंग 18 25 फाउबा साई NBA रोहतक हरियाणा दा पांगथोकदोरिबा तरुक-सुबा नेशनल बॉक्सिंग चैंपियनशिप अंडर 17 बॉयज एंड गर्ल्स दा सरुक यारुनबा मणिपुर की नुपा अमदी नुपी बॉक्सिंग टीम सेंबगी ट्रायल सिलेक्शन था असिगी तंग 19 ता पांगथोकलगनी। सरुक यागदबा बॉक्सर सिंगना था असिगी तंग 15 की अयुपुंग मपन फाउबगी मनुंगदा मरी लेनबा से सांगसिंग पिसलकदबनी हेना अकुपा बरोन की दमक एसोसिएशन असिदगी खंगलबा यागनी हाइना मणिपुर एमेचर बॉक्सिंग एसोसिएशन माबागी जनरल सेक्रेटरी न थादरोकपा सिरोल अमना खंगलगली। थाइचिरी बोयाई हौजिल लोइसलकपदा मरुएबा पाव अमुका नपिजरी। लौमीसिंग मसागी लौफमदा लौ उबा चंगबदा परमिशन याउदे हाइदुना सेंट्रल फोर्स ना अथिंगबा पिरखरे। थासिगी 23 ऑर्डर थोलगनी हाइना एसपी बिष्णुपुरना थाजबा पिरकले हाइरे। कोकोमीना कौखिबा पुंग निफुगा निपालगी जनरल स्ट्राइक ngasi nongyai da loiragani। इम्फाल रिंग रोड की टेंडर दा चंगनी पानब सेंफम दगी वांगना बिडिंग तौनरकपा फार्म दा थबक पीखिबना स्टेट की सेंगाव दगी पुथोकलगा थबक सुगदरा हाइबगे वाहंग लागले हाइरे। अमदी खांगबो खुनगी अकोइबदा लेरिबा सोय मखा लोकल अमदी बिहु लोकल दा लौमीसिंगना थाबा अंगन फौसिंग मही चाब हौरे। ngasi oinade ISTV na pijab pau matang sa lojare ning tabi basing ba mukana